Hello everyone, sigi video sida FIR adigi zero FIR adigi NCR haise kaino haise am simply haizarake akhwai ahan bada crime ama thokpa kanda crime se makhal ani thokna khaidui madudi amana cognizable offense haraga khaidui duga amana non cognizable offense haragadi yamna serious oiba crime singdubu hai habdi samna harabada example oina harabada murder, kidnapping, rape kumba sigumba yamna sathiba crime sibu cognizable offense ki manungda chalhali aduga non cognizable offense ki manungda chanba crime sing haragadi lutpat paisa nungsa lakhiba gumba dagi phuna chainaba khana chainaba thokpa dagi amana amadai kaiba nanghanba sigumba sa sina non cognizable offense ki manungda challe habadi yamna serious oidaba crime gi manungda chalhaleba aduga hujiki FIR hariba se sidi first information report haini ko masa first information report habadi koina report ihanba police station amada chatpa kanda akogi crime thoi badugi maramde information haraga moide report ihanbadune ado FIR ihangadoise only cognizable offense ki manung chanba crime de khatani ko habadi yamna serious oiba yamna sathiba crime de khatani ba FIR ihangadoise aduga zero FIR haisina karino habada police station amana konba mafam mada thokpa crime se kaigumba police station amana konba mafam amada FIR ihan tardi hujiki FIR do zero FIR harakadoineba habidi khona kaigumba crime thaiba mafam sigi police station da dum FIR ihan tardi moina FIR number nama pirakani ba habidi 2018 gi 103 suba FIR kaina number ama moina sumaina pirakadoine aduga kaigumba hujiki crime thaiba mafam siga hujiki FIR ihaliba mafam siga mogi koliba police station se moi mafam manada tardi moina number DP dabida sumaina FIR zero FIR and haraga moina irakadoine ba report se habdi FIR hen base any cognizable offense ama yamna serious oba crime ama thokpa kanda any mafam amatada habdi magi crime thoiba mafam duda chanba police station boiro dagi chandaba police station boiro duda FIR hen base compulsory ni ko adagi mathangi sina NCR habni ko NCR habdi non cognizable offense ki manung chanba crime ama thokpa kanda ihangadaba report tubu NCR haraga khangnei NCR habdi non cognizable report habni ko non cognizable offense habdi ngasa hagiba yamna serious oba crime makti nataba khana chainaba thokpa gumba dagi amana amadai kaiba nanghanba gumba dagi amana ama usitaba gumba sigumba crime sida igadaba report tuna NCR sineba. Thank you so much for watching. Video sibu pambiragidi like tawbiramo masung channel sibu subscribe tawbiramo tungdasu knowledge ka related oiba video dum thaga charake aduga any topic ta video sema ningwa lergasu dum topic to comment da dum ibirao.